Kangleipak News Tengbang Luf KNTL na meeyambu khurumjari. KNTL na ngasi Thangga Karang Village tagi awaba taraba emung amaggi thamoigi oiba paodam ama meeyamda thamjari. Thangga Karangdagi masagi chahi 13 khakta ngairibi Ningthoujam Abe Chanu na KNTL gi executive member singga unabada asumna thamoi sokna paodambirak. Eikhoibu chauna naba yopirakpada wajaraba apokpa Baba Ningthoujam Angamba Singh bu hanagi punsida amuktangdi halaknanaba meeyamna angamba mateng pangbiyu. Macha Eikhoibu chauna naba yopirakpada ngasi fawba migi afangba thabak suduna chara nama charaga ahoba faklangna koisilaba nong yuraba yummasigi laibak makhada charuna saba mompak asi thaduna tumlakibani. Babana hakchang naduna laikhragadi Eikhoibu kanana yengsinbigani babagi anabagidmak amadi nacha Eikhoigi awabasi ubiraga angama mateng pangbiu haiduna thamoi sokna KNTL gi executive member singda thamoi sokna paodambiraki adonu mi mari ni subanu tadi phange isona chandena baba gi thawai makti kanbangam hore ado babana su si phibam sida nongma yuraga su baba leiringai dedi masajingi nong yudana banena kandiramba yumse asisi gitu kan jambai aduga babana yang manung matam chadana legi da bathoga badi masajingi tikanani imbini kanana takini Ningthoujam Abe Chanu na makha tana asumna haibiraki Pikliba inaw nupa tomba Ningthoujam Pari Meitei chahi 8 khakta ngairiba inaw nupa si mi oinaba semningi mamanaba singna school chatpa uraga aigi inaw asimatang lairik tamhanba ngamlabadi khanduna lairakkhibani adubu taibang mapuna Eikhoigi damakdadi pinabiramdre nacha Eikhoigi awabasi ubiduna Manipur Govt ki maiki dagi mideng changbiraga awaba taraba Eikhoigi mateng pangbiu ina ba tu mase agi kan badam no wai do mayam nu si biduna dei phang mata simbiyo pero na di sona se papangte ni na piraglaga sudo jam tuaga set pani ado mayam nu si biduna babage mathawai da kanbiyo ado government ge site su aina ngasi pikliba chan su government da su aina hairi ipagi thawai makti kanbi kangdon ju ani su ne papangte ado khada to dahi kaya mukti shuri san khada ba tharaga jana kuire sang na tumi adum sang na dum le imanaba sing isung imanaba sing lakwa matam ni amikai ado haidi mo ni kem khandraga su ko angang mo ojara so asigi mai kare na tumna ba amum phawba leita san hoita si amna di nuai ta phawai ne ai ngasi kai wa chara hele da ching mi wa mani kai khai ni ga happy ba ti hi le che o ai happy ba lu ga am nuai te ko mi o si wa ko wa se lu di chi atom mani asi e ba me po khang na school tamdra ko yum khanna re fa na thagur sa sa nu shire jo pa ta tagur ka magi leiri ba kan se ura ko si khari ha ja yung kai phanglang yun ngang si phri ni sum je phri ni thom pan man te khan ni ngai phang le jan na loi na kai ha ja re angak pa sangsar ma da ha ja re leiri phibam je ana kana su ayam lakna nasi ngoi mayam lakpi na mating pagwi hai hai adi chunga phamung amba kakdor ma thadna hippa phangdana laipak khida pak khat or phi khat haraga puchi hille tum phang laipak tum lele sha ino pai ma sa ni aina ai koi na sumaya mating pang ngam dabani leitabani na mai puchi si ya mu phanda angam ba kharang mating pagwi ka sha se yo le tam ngam na
मैम आइजरी लोकटाक इसिंग कोइसन में करांग इसिंग कोइसन मने दो अरा ही म लेरगा nga फारगा तु मचा मैम थाक दो ले ही म ले ngमजदना याम वाबो फिबम द लेरबनी हौसे अरे मसाजु हौजु करि हॉस्पिटल दा लाइकन नद लेरी yang mi mati yang kara gadang pangmi biya ngamaga pangmi raga di adu pun di harau jagani shor pen bi gani khalle ningsing bayai Ningthoujam Abe Chanu gi apokpa ngasidagi numit kharani gi mamangda chakhum mai mutanaba patanga phaba kumkhibada yum halakpa ngamdana masayam sona numit marini subada mayamna thangga karangi patki fum amagi mathakta fangkiba Ningthoujam Angamba chahi yankhigini thoi hauzik Bisnupur District Hospital da lying duna lairibani ngasi KNTL gi thomi singna hospital da jatuna khudaki oiba Tengbang oina lupa lising manga gi senfam mateng pangki makhatana imung asigi damakta angama mateng KNTL na pangki gani amadi miyamna su pizariba KNTL gi GP number asida imung asigi damakta angama mateng pangbiu haiduna haijari